Assalamualaikum warahmatullahi wabarakatuh. Amana Amabu noknaba, karem kathainaba, Amana Amabu hanthana yengba, Amana Amabu hanthana kannaba, sonna kannaba. Masi kuling magasi matamasida, Musalman ikoi masil di marakta lainaba, Chauba mahik amani. Ariba mahik singasi karigumba ikoi na sindo hautrabadi, ikoi kuling magasi yamna fattaba kanglup hairudu waikani. Ikoi na hona zaliba, ikoi na swaliba, namaz, ikoi na Quran swaliba, ikoi na ibadat taunariba, masi kuling magasi puna magta matung na mangki gani. Masi ikoi na wakal thambadabani. Allah Bang Quran da habiri ya ayyuhallazina amanu ho iman proklama miyoisin la yaskhar qaumun min qaumin nupa oibasingna nupa oibasingbu noknagano asa ay yakuna minhum noknariba noknabiriba mi aduna noknariba adudagi so hena faramba yai amana amabu hanthana kannagano amana amabu karem kathainagano makhatana lana kari habiri wa nisaa'un min nisa nupi oibasingna nupi oibasingbu su noknagano karem kathainagano asa ay yakunna khairam minhunna nokna riba nupi adudagi nokna biriba nupi aduna hena phabo oiramba yai Allah gi manakta wala talmizu anfusakum nakhoi masel marakta karem kathainagano wala tanabazu bil alqab nakhoi masel marakta fattaba ming thol sing thonagano fattaba ming masage asengba ming adunatana mi aduna tam matamda sauninggadaba mahakna thamoi kaigadaba ming singal loina namyoy basingbo kaubigano haibase Allah Rabbul Izzatna kalame pak mahak kya thoiba kalame pak ta haibiri bani ayat asli wan thokta Allah ma suyutuina mahak ki tafsir ki larik ad-durar da asunna ibn Mas'ud radhiyallahu ta'ala anhu gi hawala da asunna ibiri masigi wan thokti karino kana kumba musalman amabu ho yahudi ho kafir ho isai ho majusi haibuna chingba topa gunahagi oiba minglen sing gunahagi oiba wahai singal loina kauba masibuni Allah Rabbul Izzatna ayat asita haning libasi masini Allah ma suyutuina mahaki tafsir da ibiri bas bi'sal ismul fusuq ba'da al iman kayada fatraba tabakno kayada fatraba minno fattaba min phamliba iman proklab matungda haibadi iman proklaba thamoida Allah buthazariba maki rasul bu yazariba Allah gi ahkama singbo yazariba madu bangthokpada awat ahen laiba aduna tongan mo pham amani mahaki thamoidadi Allah phamduna lairiba mahaki thamoida rasul gi nungsiba lairiba Allah gi hakama singbu thajariba mi amada iman pornaba mi ama iman yawraba mi amada fattaba atopa gunahagi maming sing mahakna thamoina wagadaba thamoina gadaba wahi singna kaubiba masi kayada fakhidraba thamakno maduni Allah Rabbul Izzatna kalame pak taibiri bas Allah Rabbul Izzatna mahaki athoiba kalame pak asida panbiram labo pham ase khoina tarai na lawbadi fatte tarai na kaidom da lawoidabani oman lam yatub faulaika humuz zalimun kanagumna thabak sing asidagi mai olaktraba tum halaktraba Allah da koppiyo haijarga thabak asidagi na thairaktraba adorabade makoi sing to zalim ni haina Allah Rabbul Izzatna sabamna haibiri bani yamna kiringai ni musalman aikoi masel se ama khaktani musalman tanate tayong ba masel lai ba miyoy masel khodi mak se ama khaktani ima baba ama khakki masa masu ngaktani dharma zat tongan ba iman gi ahen ba awat ba amal yamna tauba wa na tauba afaba fattaba masi khodi mak asina tongan bo pham mani adubu mi ama oina miyoy ba khodi mak ase amana amagi izat tawna kadabani amana amagi bebhan ngak kadabani dharma ama bo izat tawna kadabani aduga kangluk masil singki marakta hanthana adaga kari gumba kari suwaita marak mabagi khana launa ba hanthana masi khudi magase tawrodabani al muslimu man salima al muslimuna min lisanihi wa yadihi ase musalman de mahaki chimbal amadi mahaki khuttagi atoba musalman amana awaba khangbo idriba awaba tadriba awaba oidriba maduni haina Allah ki nabi sallallahu alaihi wasallam na habiram